KUMJA lising amaga chamapan marifu maridagi KUMJA lising amaga chamapan marifu mapan PHAOBA India ki Prime Minister OIRAMBA Rajiv Gandhi ki marifu Shuba Mapok Kummon Sadhvavna Diwas ngasi Manipur PRADESH Congress Committee na SHINDUNA BT Rota LEIBA Congress Bhavan Da Pangthokkhre THOURAM ADUDA CLP ki leader OKRAM IBOBI Congress Working Committee ki member GAIKHANGAM AMADI Party ki LUCHINGBA singna LEIKHIDRABA Rajiv Gandhi ki photo da HEI-LEI KATTUNA IKAI KHUMNABA UTKHI Rajiv Gandhi ki Mapok Kummon THOURAM aduga mari leinana CLP ki leader OKRAM IBOBI na hai India ki Prime Minister OIRAMBA Rajiv Gandhi yamna mityang sanba luchingba amani mahakna hinglingai matamda India asi malem gi honglakliba ichel da tinba ngamnaba information amadi science and technology ki field da yamna kanna hotnarami India ki Prime Minister OIRAMBA Indira Gandhi na laikhidraba matung Khwaidagi matik chaba India ki Prime Minister oibe yaba ama thirakpada Rajiv Gandhi na khwaidagi matik chaba misakni haiduna mahakpu India ki Prime Minister ohenkebani mahakna Prime Minister oiraklaba matungta Sri Lanka da thokhiba leibak ki charangnaba amada Indian Peacekeeping Force thajinduna irang adu laksinbada Sri Lanka ki mateng chawna pangkhe Rajiv Gandhi na Sri Lanka ki mateng pangkhiba aduda saubadagi LTTE na mahakpu human bomb sizinaduna yamna tamthiba mawongda hatkibani Mahak hatkiba thong adu India khaptana tana malem gi leibak kayana awaba phongtokpaga loinana akan bumong da condemn tongnakhe mahak kumba matik leiba leader amana laikhidaba da leibak asi chokhat khongjel da chawna chaitheng pikhi mahak na mangjaramba manglan sing adu mangfaung hanba haibasi Congress Party gi amata ngairaba pandamni haina mahak na makha takhe Bharat ingasi Science and Technology Information Technology ase Shri Rajiv Gandhi ji na Prithvi LEIBA change leader science and technology aduga information technology yaudana-di Prithvi seliba yang lamchen asida koi Bharat ase tungda sothana lehoragani haiduna makna yamna asanba miyeng amaga loinana science ngasigi science and technology aduga information technology Prithvi lamjen asida yaunanaba makna ano tawbiramba hodokpiramba haiba tare aduna ma ase mayamna hena khangbire madudi Bharat ase hanadagi parampura-dagi akoi yumlon kaironaba leipaksing adu maroina Prithvi non-alliance movement ase masi laikhidraba maki mabubok haiba tare grandfather ningkha tamaba Bharat asigi ihan hanba Prime Minister Pandit Jawaharlal Nehru gi matamdagi India gi foreign policy se non-aligned movement amagi su mission sangdaba haiba sigumba policy si foreign policy si matamdagi hodok pirambani masi su patu matung inna koi sadi busin